Arambai Tengol gi luching purel Korounganba Khuman gi update gi lokhocherake thingel da taina bangam draga nasikong da tainei aduna taina famse ekhoi da oire kaisu kaide thabak tu da utpira o miyam gi awaba sida ko hanbiu khoiramjage relief camp ta leiba sing handak kana leitaba yarak libase kari kamain tawbano haibado kupna yengsan haningi ekhoi unit sing nasu khara chatuna yengsinsi leiba leitaba gi natana kari kamain tawsige do tanasi oza nupina maheroi tarada natabali chatlam kre report Chahi kunga taruk surabi Amerika da laiba oja nupi amana mahangna takpi tambiba mahiroi nupa macha tara romda natabali chachatlambadagi police na fakre hairi oja nupi aduna mahangna takpi tambiba chahi tara dagi tara ga taruk fawbagi manungda laiba nupa macha mahiroi singda aki akhangpi tuna aranba thabak adu tawrumkhibani parents singna complaint tawnarakpadagi oja nupi adu police na faduna wahang paun chathabadagi kaina thangda masana maral yajakhibani asiguma thawong asi Amerika da case masing yamna tholakhre hairi Asamda Sansagi Mayokta Akanba Action Lokhulagani Hotel Chama Hena Red Tawkre Sansa KG Lisingamarom Fagat Kre Assam Chief Minister Himanta Biswa Sharmana Luchingduna BJP gi lengak na lamdam masida fongna sansa yonbagi mayokta akanba action lokhana ba thawrang tawkhibagi saruk ama oina ngarang Assam gi tongan ba mafam da laiba hotel chama henbada red tawduna sansa ke jilising ama hena fagat khibaga loina na Meeoi chama ga kuntra ga nithoi fare hairi Assam da sansa fongna yonbagi mayokta haukiba tha amarom sida akanba thabak thoram sing lokholagli Chief Minister Himanta Biswa na fongdokhibada lokholagli ba thabak thoram sing asi Assam da Edul Joha da thokiba thawdo aduna lamdam sida tangdu leita da ba phibum ama lakhanna ba honarakpadagi thabak thoram sing asi chaksin thawrang lokhatpagi saruk ama oina paikatpani hairi panbe abadi mamang chai ki December da Himanta Biswa na Assam da fongna sansa chaba thingkhrabani adubu hojik fawbagi oina di masigi matang da legislative amendment ama fawba pass tawkiba leitre Assam Cattle Preservation Act 2021 bu hena mara chesel handuna CM Himanta Biswa na license Satra natraga lining mari leinaba institution singi akoibada kilometer mangagi manungda sansa yonba thingki adubu ek asina sansa chabagi thingkiba leiti haidi Government of India na yum saba ngamjadraba Meeoi sing khangatuna masa gi yum sabada tengbang na ba hogdokiba Prime Minister Awas Yojana PMAY gi makhada yum sagadaba beneficiary ahungi phangpham thokpa senpham sing masa khangalamdana mari leinaba bank teki lokthokpikre haidi masa na phangjagadaba yojana asigi Senfam sing masa khangalamdana lokthokpikre hariba beneficiary sing oiragadaba Meeoi sing adudi Moirang CD block ki makhada laiba Wangu Terakong GP gi ward number 2 dagi ni hairi Khubang mayai da sagun tawbagumbagi thawdo asigi matangda ngasi Wangu Nauda Khongda pangthokpa pawgi mifamda Wangu Nauda Khong ward number 2 dagi yum sabada mateng fangduna beneficiary oiragadaba Amom Dilip Kumar na hai yum sanabagi damak Wangu Terakong GP ward number 2 gi member yauna mari leinaba office singda yum da laklaga photo fawbanangki makoida hanglubadasu thawdo asigi matangda asengma chuma amata haibiraktre adu yum sabagi damak yojana asigi makhada mateng fanglagadaba singi list yenglubadadi aikhoigi ming yauramki list asida yauba atopa Meeoi singidi fangpham thokpa sel fangduna yum saba loisinaba yaukre adubu scheme asigi ahanba amasung anisuba phase ki oina aikhoina fangpham thokpa sel sing aikhoi isa khangalamdana loina lokthokpiram Maram asina thawdo asida chenariba Meeoi singi mathakta mari leinaba authority na mieng changbiu haiki Paugi mifamda saruya kiba Gram Panchayat asigi Wangu Nauda Khongdagi Sunita na hai Moirang Primary Cooperative Bank tal ayaki account hangjabani yum sabagi loan pinabagi damak khalakle haina su khangalakte adubu seldi changlaki aduga isa khangandana anirak thokna aigi account dagi sel loina lokthokre hanagi account ta yaujaba Chak thongnaba gas ki subsidy gi sel fawba lokthokpikre thawdo asida chenaba singi mathakta mari leinaba singna mieng changbiu haiki hauji oraba Manipur gi phibam asigi mahutta anauba hongba ama purakpa haibasi yamna luba amasung arubadi oiri adubu oithokloidabadi natte haibasi ekhoina kawroidabani haina MP Dr Angomsa Bimol koijamna phongdokre wafam asing asi Kakching Moirang them laikai de laiba khetri mayum chawbagi yumda pangthokpa Kakching mayai loisang Langsai thaunagi ani suba mapo kumon gi thoramda athoiba mithunglen oina saruk yaruduna phongdokhibani MP na hai yararoi oiraroi haiba wai asi aikhoigi khwaidagi chawba yeknabani aikhoigi yeknaba asi Kuki nate Indian nate aikhoigi manungda sum chariba sing asisu nate aikhoigi khwaidagi chawba yeknabadi Manipur da yararoi amasung oiraroi haiba wafam sing asini haiki asiguma wai sing asi aikhoi khudingmakki kokta changdanaba honagadabani yadribadu kamdawna yahangadage amasung yanaba matau karamna singadage kari pambai lei haibagi wakhalon adu mangda thamduna honaminagadabani masigi wakhalon asi leirabadi aikhoigi matamda nakhoigi matamda adugumba Manipur adu uba phangdrabasu thabak thoram singding asidagi punna paikhat minanaba honagadabani
ꯔꯣꯝ ꯂꯩꯕ ꯑꯁꯤ ꯅꯣꯡꯃꯇꯗ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩ꯫ ꯑꯩꯈꯣꯏꯅ ꯇꯨꯡꯂꯝꯆꯠ ꯑꯃꯒꯤꯗꯃꯛ ꯉꯁꯤꯗꯒꯤ ꯍꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯉꯁꯤ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯅ ꯎꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯝꯒꯗꯕꯅꯤ꯫ ꯑꯩꯍꯥꯛꯅ MP ꯃꯤꯈꯜ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯁꯨ ꯁꯦꯜ ꯌꯥꯎꯗꯅ ꯃꯤꯈꯜ ꯊꯦꯡꯅꯕꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯎꯠꯄꯤꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯔꯕꯗꯤ ꯏꯂꯦꯛꯁꯟ ꯃꯇꯝ ꯌꯧꯔꯛꯄꯗ ꯈꯣꯡꯕꯥꯟ ꯁꯦꯡꯒꯠꯂꯛꯂꯕ, ꯑꯅꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯚꯣꯠ ꯁꯨꯡꯄꯤ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯅꯤ, ꯏꯆꯤꯟ ꯏꯅꯥꯎꯅꯤ, ꯍꯥꯏꯒꯠꯂꯛꯂꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯥꯝꯃꯔꯛ ꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯕ ꯀꯌꯥ ꯑꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯉꯝꯕ ꯃꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯗꯨꯈꯛꯇ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯃꯥꯅꯤ ꯑꯃꯁꯨꯡ ꯏꯌꯥꯝꯕꯅꯤ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯐꯕ ꯇꯧꯔꯝꯒꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯃꯥꯡꯗ ꯊꯝꯂꯒ ꯆꯞ ꯆꯥꯕ ꯏꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯣꯏꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯩꯍꯥꯛꯅ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛꯀꯤ ꯄꯥꯔꯇꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯉꯁꯤ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯗꯨꯅ ꯃꯤ ꯄꯨꯟꯕ ꯑꯃꯗꯤ ꯐ꯭रीꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯅꯆꯤꯡꯕ ꯑꯊꯤꯡꯕ ꯄꯤꯕ, ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯔꯛꯄꯅꯆꯤꯡꯕ ꯄꯣꯂꯤꯇꯤꯛꯁ ꯃꯆꯥ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ, ꯃꯊꯧ ꯃꯁꯛ ꯈꯪꯅ, ꯊꯧꯒꯜꯂꯣꯟ ꯂꯩꯅ, ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯈꯪꯅ ꯑꯃꯁꯨꯡ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ꯫ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕ ꯉꯝꯅꯕ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯄ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯌꯥꯝꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯆꯥꯎꯕ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯍꯥꯟꯅꯒꯤ ꯀꯥꯎꯟꯁꯤꯂꯔ ꯅꯥꯎꯔꯦꯝ ꯄꯨꯔꯅꯤꯃꯥ, ꯄꯗꯃꯥꯔꯊꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯔꯝꯕ ꯑꯦꯟ. ꯖꯨꯒꯦꯁꯣꯔꯅ ꯃꯊꯪꯁꯤꯠꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ, ꯋꯥꯏꯔꯤ ꯑꯃꯗꯤ ꯈꯨꯜꯂꯦꯟꯗ ꯂꯩꯕ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕꯒꯤ ꯂꯥꯏꯀꯣꯟ ꯆꯤꯡꯗ ꯆꯠꯇꯨꯅ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯌꯥꯏꯐ ꯊꯧꯅꯤꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯍꯥꯠꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯖꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯈꯥꯔ ꯇꯦꯍꯁꯤꯜꯗ ꯂꯩꯉꯥꯛꯀꯤ ꯒꯥꯔꯤ ꯑꯃꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ ꯑꯗꯨꯒ 19ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯥꯔ ꯇꯦꯍꯁꯤꯜꯒꯤ ꯅꯋꯥꯒꯥꯏ ꯔꯣꯗꯇ ꯂꯩꯉꯥꯛꯀꯤ ꯒꯥꯔꯤꯗ ꯑꯇꯝꯅꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯕꯖꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯋꯥꯀꯥꯁ ꯔꯐꯤꯛꯅ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯃꯤꯑꯣꯏ 5 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ 2 ꯑꯃꯁꯨꯡ ꯃꯤꯆꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯋꯥꯒꯥꯏꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯑꯗꯨ ꯐꯩꯁꯜ ꯏꯁꯃꯦꯜ ꯀꯧꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ 2 ꯑꯗꯨꯅ ꯇꯦꯍꯁꯤꯜꯗꯥꯔ ꯑꯕꯗꯨꯜ ꯋꯥꯀꯤꯜ ꯑꯃꯁꯨꯡ ꯁꯨꯕꯦꯗꯥꯔ ꯅꯨꯔ ꯍꯀꯤꯝꯅꯤ꯫ ꯃꯤꯆꯝ ꯑꯗꯨꯅ ꯔꯁꯤꯗ ꯀꯧꯏ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯦꯄꯤ ꯍꯦꯜꯊ ꯑꯦꯗꯚꯥꯏꯖꯔ ꯏꯇꯤꯁꯥꯝ ꯑꯂꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯋꯥꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯐꯨꯠꯕꯣꯂꯥꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯔꯁꯅꯦꯜ 5 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 30ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ (MHAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯃꯨꯀꯣ, ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯐꯣꯛꯁꯀꯤ ꯊꯧꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯍꯦꯟꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯅꯕ ꯇꯛꯁꯤꯜꯂꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯅꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯕ CSO 3ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯒꯚꯔꯅꯔ ꯑꯖꯣꯏꯀꯨꯃꯥꯔ ꯕꯥꯂꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯃꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ CSO 3ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯄꯒ ꯄꯟꯊꯗꯅ ꯔꯥꯖꯚꯕꯟꯗ ꯒꯚꯔꯅꯔꯒ ꯎꯅꯗꯨꯅ ꯄꯨꯡ 1 ꯃꯈꯥꯏꯔꯣꯝ ꯆꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔꯅ ꯍꯥꯏ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯀꯥꯏꯍꯟꯗꯅ ꯊꯝꯕ, ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯛꯂꯤꯕ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗ ꯍꯟꯖꯤꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯅꯕꯒꯤ ꯋꯥꯐꯝ ꯂꯨꯞ 3ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯐꯣꯡꯗꯣꯛꯇꯨꯅ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄ ꯊꯧꯔꯝꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ ꯕꯁ ꯑꯃ ꯒ꯭ꯋꯥꯜꯗꯥꯕꯤꯗ ꯁꯤꯐꯥꯏꯁꯤꯡꯅ ꯈꯥꯝꯂꯒ ꯒꯥꯔꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯔꯤꯕꯗꯨ ꯃꯨꯠꯊꯠꯅꯕ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯛꯈꯤꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯒꯚꯔꯅꯔꯗꯁꯨ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯇꯛꯁꯤꯜꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯁꯥꯅꯈꯤꯕ ꯋꯥꯔꯤꯗ ꯒ꯭ꯋꯥꯜꯗꯥꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯐꯧꯕꯣꯂꯥꯗ ꯃꯃꯥꯡ ꯊꯥꯒꯤ 19ꯒꯤ ꯅꯨꯡꯊꯤꯜꯗ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯀꯧꯕ ꯂꯧꯃꯤ ꯑꯃ ꯃꯈꯨꯠꯇ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ 5 ꯁꯔꯚꯤꯁꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯒ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯎꯕꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ
thorakhandanaba hotnari haibagi thajabasu pirakhi. Amaromda Manipurda changlakpa illegal immigrants singi matangda Hauzik faubada yamlaba Meeoi singi biometric khomjinbagi report leire. Aduga National Highway singda free movement tawhanbagi matangda su CSO singna mapung faba mating pangnaba khangalakpaga loinana chatliba tha asigi manungdagi thabakta onthokpa hauragani haibagi thajabasu pirakle hairi. Aduga Manipurda mayoknariba irangi watho asigi waroisin puraktuna mahusagi ingtapa fivamda hanjil halaknaba hotnabagi damak Delhi da mifam pangthok libasigi mahutta Imphal da Home Ministry ga official singa mifam makhata na pangthok pa yabagi thajaba leire haina su pawmising da pawdamki panba yabadi February 13 2025 tagi 12 suba Manipur Legislative Assembly bu suspended animation da thamlaba matungda ahanba oina April 5 2025 ta Home Ministry na sinduna Meeoi amasung Kuki jogi CSO singi apunma mifam ama Delhi da ihan hana pangthok thibani madugi matungda May 18, 2025 tana Meeoi gi CSO ani gi miyut singa Home Ministry ga official singa Delhi da tongan unaduna mifam amasu anirak suba oina pangthokrabani aduga mamang thagi kunthra da pangthokiba mifam asina Manipur gi wathoki warosin puraknabagi damak ahum suba tangka ki mifam oiribani mifam asida amuko kokomi amasung folks gi miyut singna saruk yarubani BJP Manipur Pradesh ke President Dana Mayai Tangbo Lauduna Hokiba Nomaijing Numita Nitai Patrutek de Laiba Hamal Sanglen da Pangtoki Party Sigi MLA Singi Mifam Amada Manipur Legislative Assembly ki Speaker Thokchom Saita Bartana Chatuna Sarok Yakiba Thawong ase India da General Liba Parliamentary Convention amasung practice yauna atopa Commonwealth Laibak Sing da General Liba Lengak Lun gi ona daina bani haina Manipur Legislative Assembly ki Deputy Speaker Oiramba Danatana Law Minister Fawbo Oiram Kiba veteran politician Ojoina Fongdurakli Ngasi numidang wairam pauche siga sanakiba warida mahang hai Manipur da atopa state union territory amasung mapalaibak sing na thoktaba onthok pathodok sing yamna toina thoi leptana thoragli bathodok mayam asigi matangda chumba sengba hairubada hu pap oigadaba mali Manipur Legislative Assembly gi member oiriba MLA amasung MLA oiramba ex MLA singna thengnaba asoiba aranba thabak natraga thawong ama haibasidi achumba Ohelaknabagi thabak paihatkadabani wafam asi laikhidraba MLA amasung MP oiramba BD Bearingi mafamda awaba fongdokpagi ngarang nahan pangthokiba thoram amadusu ehaki maikaidagi fazana hairamle Hauzik Manipur da haktheng narakliba thodok sing asi karino haiba khangzilaktre Manipur Legislative Assembly khaktaki wafam natana speaker haiba pham asibu pairiba Meeoi adudi Speciality ga loina gadabani speaker aduna speciality amasung mahaki independence haibadu maintain tawduna chatlaga assembly gi house ta proceedings singning thijana pangthokadabani adubu speaker oiriba Meeoi aduna mikhala mai paglakpada mahut silakhiba political party amagi president na kauba mifam da chatuna saruk yaba haibasidi Speaker ga loina duna laigadaba speciality hariba machat asibu compromise tawbani hana lawgani political party amagi mahut sinduna mikhalda mai paglaklabasu speaker oirabadi mahaki party adudagi separation laigadabani aduga parliamentary gi oiba thodok sing parliamentary roles lawgadabani speaker na pangthokadaba parliamentary duty haibasina maru oiduna mahangna mahut sinduna karakliba party adugi affiliation dagi tongana laigadabani mahangna mire foirakiba party adugi mifamda speaker oiraba Meeoi amana saruk yaba haibasidi mahangna house ta chathakadaba michang mikhai naidaba well chathabada sokhalli amasung speaker gi fam asibu maring manangna na uhalli hairi Commonwealth Laibak singi manungda United Kingdom yauna kanagumba mihut amabu speaker oina khallabadi tradition oina mahaki party gi affiliation dagi resign tawduna neutrality gi masak oheli adubo formal oina party gi maikei dagi kauba mifam nataba fawda speaker na chatuna saruk yabagi thawdo asidi chanarakli balaibak pumnamaki parliamentary convention amasung practice singi ona dainabani hairi o joina makhata na karigumba speaker amana mahaki party gi president na kaurakpa mifam nataga party gi oina pangthokadaba mifam na saruk yaba tarabasu mifam adugi purpose amasung akaknaba maram singi makhapon gadabani aduga adugumba mifam sing aduda speaker na chatuna saruk yarabadi mifam aduda speaker amana lawgadaba thodang karino haibadu su khanggadabani adubu speaker na mahaki mihut oirakhiba party adugi maikei dagi kaurakpa mifam da saruk yaraklabadi mangna pangthokadaba parliamentary duty amasung special oiba thodang adugi matangda wahang mayam hangnarakpa yab haibasidi masana tabani haina su fongdoraki Amaromda pauche sina ngarang Danamanjuri University campus ta pangthokiba sanggabagi thoram amada BJP gi MLA amana Manipur gi irang loisindriba makai anobalenga ama lakpa oithokiroi haina phongdokiba wafam paladuna masigi matangda mahaki oiba kari hainingba leibagi haina hangkibada o joina hai Manipur gi hojek leiriba irang asigi waroisin puraktringai da anobalenga ama amuk lehelakpa oithokloi hairaklibadu yamna chumi adubo hojek leiriba MLA sing asina Manipur gi phibam asi laksinuna irang asigi aroiba waroisin ama puraknaba
ꯀꯔꯤ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯏꯔꯥꯡ ꯂꯥꯛꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ? ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ MLAꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ MLAꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛ ꯍꯣꯠꯅꯗꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯂꯛꯂꯤ꯫